Moirang Lamkhai Thoudoki Pumnamki Teekchak Khudingmak Moirang ACG MLA Santi na Pugadabani Haina All Manipur Muslim United Clubs Organization AMMUCO na PHONGDORAKLI. AMMUCO ki General Secretary Mohammed Abdul Koyamna Kuyek Piduna Thadorokpa Cherol amada Moirang Miyamgi Mute amada Daita si MLA Santi na Oiribani Asigumba Thoudogasi Makata na Tokenaba AMMUCO na Kayarak wari sanakre MLA na makata na pamdaba Thoudok Thokenaba Laukhatfam Thokpa Thabaksing Laukhatibagi Maram Karigino Ngarang Thokiba Thoudok asina ahanba nate mamangdasu kayarak Thoudok asi Thokning Lairibani Thoksu Thoklabani Mangjongna na Karigidamakta section Thorang Laukhatabano Kendra amagi Mute ama oina Kendra sigi Prajasing awai akum taunagadaba nate Saunagadaba nate MLA na atin ba matamda Moirang Lamkhai gi wathok loisangadabani aduna trabadi irang amagi mathakta irang ama sumtholakpasina santi hanjinaba ngasi paliba laingak amadi Manipur gi CSO na ahing nungthil tumdana hotnaribasida thugaibani haina lawroidabagi maram leite Thoudogasi thokre haina maitai oigera pangal oigera leitonda saru pande haina pangang ngangbagi thabak tobigenu Manipur gi asuk luraba tanja asida chakluk amada chaminariba Thabak kulang chatminariba ana misi mina Thoudok wathok ama thokpada changthok changsin tawduna angamba mateng pangnariba Moirang kwaktagi maitai pangal ichinanaw sing munag wakal khantabiu haina cherol asina makhatari